Angakpa thawdok kaya thengnaba mi kaya amasu yauke. Kana amana tamthiba thawdok mamigum mamitta maseng marang oina uribra natraga asengba thawai panba amara magi mangda lepliba nupido. Lechula summunna yingsinbaga masu tapna lechulomda khongthangsilai. Lechul galingjumda khut ama thamlakpado lechul khangpre khangna onthoe. Nganbo irambaduda yam pakhatna. Nganba asti kanano? Hairaga ma leithore. Adubo mana mukhu thiliba roomdudati kana amasu uge fangde. Ucheksingna changdanaba saba charugi mitamado nattana. Nganba noga. Asigi charugi mitamsira nangna haisa. Lechul hojikta gyan laktuna tumina leizare. Nganbana makha somtare. Law nang asigi se yengusa haidaina. Hoi yenguse. Makhoi ani su makhongna lakle. Nganba ngangba leptre. Mafamsina akhoi munggi thawaini. Akhoi gi khwaidagi income laisa masinani. Pothokti kaya thokpo oide akhoi gi se. Yamna su thedokna chawba yamna phaba haibado oidabani. Khutsingoi bahar kaya thaktabana kaino. Thakte haibabudi harida kharadi thaibani. Adubo masing yamdana thakpanara kaino. Lechul chatna mana makha samdharai. Pothok yamna thoktrasu Manipur sida leinari basa. Noigi potsina ayambani. Masina su misingi halta asokpa akaiba thoande. Masina hena dum pharabanida. Sunflower se yam phasaye. Ngan batapna hairai. Asigi mafamse changningbra misingna changnabado. Aduni changgin hari sa ina. Animak mafamduda changlikle. Mafamduda na pura sangsar amani. Angang bagulaptana leitingladuna lerami. Tawarama pikna yung libado. Tapna kakhalaglaga leplaga yengi lechulna. Yam phasaye mafamse. Ngan basa dum hairai. Nang mafamsigi mapuiningdra. Lechul ferab yenglaglaga. Hojik tower sida intharadina na thibong thokai sini. Nganba lutna noi. Nangbu kari thabakno khanglabrane. Hoi khangjari. Mari kari yetnaba mafamse senabado natra. Mani. Chalo to. Ada angkal amana pambi semnisa. Nangi hainingba wado mangonda hayu. Yenge nang kyam hai haiba. Lechul su kumtharakle ahaldugi manakta changlaga yengi. Yamna phajana su tapna thawai changna. Pambi singdo senari. Tin su kaya tade. Yamna mayakandaba chamtak tawba tin hidak su kapthokli mi kharana. Lechul semdok ninga yaudabagum mamonok tuna yenglaga lay. Ahaladuna peri ama pairaga ising chaibado. Yengba ngamdraba male mana changsinduna peri du lawraga isingdo chaibi. Ahalduna tapna. Peri do khazik nimthawbai bema. Lechul su nimtharaga chai. Nganba noi. Lechul gi matawduda nokmi yengduna lay. Lupasu mafamduda lai mapada pauloina pikhrabani. Nganbana. Lupana haire. Bema. Oo nangniko. Phare phajana senoko. Hairamlaga yumdu tamna chatkre. Lechul su ngahak leramlaga. Nganbaga punna nganbu hoid oina lakle. Lechulna. Thabak loredi aise yumda thamlamba haidra. Loidri macha atei khara utkadaba leire. Nang leramo aine podamta lokthokige. Hairamlaga nganba manungda chansinke. Lechul garidagi kumtharaklaga samangduda leplaga kuyeng yengi. Tanjaduda khangkau kori khonjal amana. Toibi. Lechul anthorakpada asomda loya leptuna lerami. Lechul adom harau khumlai. Naloya thabak kamta chatraba handaksiba yumdada leirene. Chatre. Principal na asukupna scenery sida akhoi yaudrusi yari. Kai chaluino yam phajaye. Lechul khazik noklaga. Psycho sina thabak piribani. Loya masada chakpa ama fawi. Nahan koi mana asigi wakhalse karigi khalludribano haina khalakpada ningamdaba poglai loya tapna. Oo phajana to. Ado nang asiga kaya naksanagano. Ai changagi ko. Loya su changkibaga nupi ama thoklakpado lechul yengi. Sakhini thoklaklibado. Mamito kufet tawduna thoklakpado ubada masak khangnadaba. Oibana karim kaunade.
Hainade, nganbasu thoglei, chetlasi lao. Lechil su gari duda kakhalei, asum thorakpana nganban hairei. To, sige jewelry shop sini, noiche na famido. Sisu nang niyingsingadaba. Asina close up, wholesale. Mathang takle school dusu yang hale. Pungdo ani mukta silaklabani. Lechil su haidabani ma chakcharak tribana. Lambana lore patatle. Nganba khangning singlaktuna hairei. Nang chakcharak pra. Lechil magi wa khangbide haibagi matogum yenglaga hairei. Kamaina charak dorige nakoktuni hina chakrene. As lama manida macha thibong lause. Hairaga fast food amada thausilaklaga kaikeno khra lauraga charagle. Aduga lechil bu mayumda thanamlaga chatlamdai. Macha nang gari thawhaibra. Hai. Gardi. Lechil hiyagi manakta chatning bana khotlabani. As tatabu thawbai ai chatlo ko. Ngan minuk mi thauduna chatkre. Lechil mayum changlamda hiyai hoidu oina lakle. Kadaidagino spek amuba ama lagthoraklaga fat upsinke. Nganba magi furita thetpa magi anopto. Marakpada yauramdre. Karamba mikupta nupiduna lagthokrabano masa fawba khanghaudre. Hiyai sumangda singkhaiduna lerami lechilna. Hey, aigi pukiba pesa singda prop singo. Hiyai khangpre khangni yingle. Haigumna asengbagi pesa thauba lakpa hek malure. Hiyai na. Kanano? Lechil spek to lagthoga. Ay faw khangdaba. Nangido ay nungsiba mande. Midi mamit usilaga manamda fawba khanglibani. Ay noy ahumday na. Mid usilhalaga kutse pahen kanan badari. Khangba mida ay lawjaw hairaga. Hiyay suaga. Kaday di khangduriba. Nang nasetliba dress to dadi pura mantri mandon ga maluri. Pazay haira. Natraga thi haira ba nangise. Pazay, yam thi na pazay. Nung na kazi kikpada. Pasaraba hanggang mapansinduna ising chutli langchut lang na pasarakpa. Amukso malang bamahak na kangum humbada. Nakalam makagtada yam na pasanan sa goy sabugum pasay. Yam ning tizay. Aruba isingda amot pamachit amapaw batadraba isingda. Langchut lang na koroma haki maminaliting jabagum. Amakpayaw draba nang gimaytong ni. Is, sahit yadi ay kreda. Noong mag-iuhodradi lingam din na lapani. Adudi ay chitlage. Dress kasi hongukige. Aduga ay tabag tawri nang nungayradabani. Hiram laga chin buchat ki hiyay law hawi. Amuktu ni ko, pasana chachaw he. Lechil phone mayumda hunduk lambani. Mana magi kada changlakpada lechil khangpre khangi. Tanusu adu mangay. Lechil na. Hey, huran bidawna sidalum magaler misagay gino. Kanano nang na ay phone nagi message sanaridu Kanagi message sanadorige ina. Kaning di cheton, isay nga haptarambani. Lechil mafido fat hongi aduga hari. Ay nalakpada niya. Ini tababi hoy ki pukriya chawbaduda nga pahawi. Laomi pabiruse. Aduga horin awamanoy na nga krabijarak sani. Ha, asing may pahawbra. Iham na chawbani mo'y pukrido. Inoy na singsika. Hay naraga in macha ama puthoragli. Lechil di mamaydo chandun gatayraga. Makukado kuplaga layrami pura hanubi amagi matawni. Layrami bado. Panik tuna kaday dino malaba amaseto na. Tanuna. Tiya, nang hanuhon tiya malingo. Nang lihawragera ay chatlaga. Anido pukrido tamna grong lae. Noong maso mangaw tibasado na tarang thoklamba nimit mabukumjin kiduna. Noong puba lechil mahak na thana pairikle. Tapna yamna tapna kiklai khazi. Makoy su mafamdo yauragle. Mi tarin ipan su layrami. Indo sem laga tanu in thakre. Asom na kandana ising khara sitoga laikhomduda kumduna fari. Lechil hekta fanchung thaki tanuna. Ayma, karino siba makuk cha zala. Lechil dinga singdo faraga. Achawboiraga na tanutam na langlai. Machawairaga na tungonda hapchili. Live video da ngauzaba mi kharadi live kana thari. Ngayhak awaba pothabo oina Facebook faklubani. Loya adubu thingnare. Video do lechil na ayambabu ubagum tawi magi video do. Nupaduna yam kana hairi.
mayam maisu nga phaba si yawning bani. Aduda video namnaba mi leroina ay yawdre. Nupa maraksida nga phaba yawri bi chalse nahidro. Mayam mana bu pha phaine. Amasu phagre mayam tu yengo to. Lechil nga chawba ma pharaga. Ngasidi nga mu kabi maraksida chenthori siba. Upai leite nang aina chaba tabani. Ay tano se sisidi akoy gi reserve niko. Hairaga mathakta laktana langkhatkre. Tanusu hapchinkhe. Loya nukmi yengi lechil mahaki mataubo. Nga phaba dusu lesinkhre tanuga lechil ga tababi hoida lakle lechil na. Inese ado akoy ngasigidi masigi sewina lawrage. Tanu na chirol kay way lechil da tawre. Ini tababi sa mabuk yam phatabani ko. Suk ayaro yengo bana. Lechil na tawge hebagi matawgum ingi tawe tababi na. Adudi chawman kreda. Sitagi makupsingse ama ni pukho. Kainu inye sistoina pujarage ba. Tababi khaze kochikot pahore. Yawning khrabani makoy machin manawse. Ai bema atopa misu phaba yawbani na ne. Moi gisu khai khigadaba. Mapuai gidi kari le hudoino. Kadai sida pirose. Ai ne masi yon khrage. Lechil na. Inya atay dudi makup oina piso. Inege nga tangkhay ma ay naphabiribani. Aduna ide masima di laujaba tare. Tababi khazak sawre. Nakhoy ni yawri se kay ginoba. Yawdabani hena phatro. Khangde makup se pukho. Mi usit kidraba lechil ne. Pure di pure. Makup to so yam puning halagani ne se kadai. Hairaga khomaga hapchile. Aduga tanuga kana chenkre. Tababi sauna lahawe. Nakhoy ne nanthuro ko. Anido khatana chelakpana makhoi gi thongan yosilakle. Lechil thongal duda sitlaga takhi. Ima! Tanuna sauduna hugalaga manungda sa changlaglaga nga singdo manggolda churo haidoe. Achawba nga dusu yawna. Lechil tanudo ansilaklaga. Chalo, sadanga thangzoga puthoro. Tanusu changkhe. Puthore memchana mapanda thogle. Ngasayde kai chatluino haisidi noide nga pharuribu oire. Ima se yoksilo. Sinane hojik thongnabani ai semdarage. Napada semhanba yada bro. Nang simane nupigi thabak ni khangde nupagi thabak ni khangde. Thabakta nupa napi khaiba yaba nate ma. Hairaga semba hokre. Memchasu nga apikpa singdo pasenduna imunglomda changkhe. Nga do chawbanina yamna thokle. Nga semba khara khaidoklaga hiyai hoida lakle. Aduga hiyai da piramlaga masa thuna mayumda amuk halakle. Chakhumda mamani hinsang thongle. Machin manaw uhumne mapane chakhumduda pulafamlaga lay. Ngan thoy tapna wari hore. Pabong, ay jewelry shopse tokpa na phadoy man sila. Thoyba machada yenglaga haire. Kari tawre haibano thoyan. Ngan thoy may thong sukthana. Mariam yetne moy gido. Ngasisu likmangina as amuk toyba. Yam phabaga malami mapudo. Aduga di chumila likhangdana. Tabada nungay taba mawangda yam thina chay. Ay yam tansileba. Lechil na. Tawram ni. Macha makuk chapa na ne mapaso chaam ni ay khangeba. Thoyba na. Thoybi nangay koko. Thoybi han. Nang nakangliba dun. Ay koy yam na wari haiba. Aduna ne nanawsi na tulo pangdri pawbadi yengkisi. Lechil na marak fathatlaga. Ay suto ani taleba ba. Chese adum to holo. Thoyba na tamna chere. Angawbi. Tokpa amata yaroy ko. Nanaw nupise ni oihengadaba watli haiba noy khangliba natro. Anido tuminatado na lay. Somda na ngan ba magi laptop tuda kari no yengle. Kanghaude phone da call ama lakpada ngan ba paikhatlaga. Hello? Thanil na. Bye. Kay leire. Nahan kay de kaubiraga. Tabak chinbagi ne bye. Ado nang nasigi pau du uraba. Kari pau no haisina. Ngan ba khara pakhalai. Thanil so yam na pakhatpagi maungda. Ay tharke yengo. Nang thamoy paithok pa soiroy. Ngan ba khorang na Thanil na tharak pa ngay. Hek tharak paga download tawduna yengi. Suklamba maithong mamon minok na mahut fatsin ke.
reply su hanki. Si ni hena ngama. Kari su nate tharakliba video do lechil na ngasai nga fabagi video do ni. Viral bu chatle haiba yai. Views kadi ayaw do na leirami. Comment su pinari nupa na iyambani. Bad comment su yaw do banate. Ngan ba pabada ikaba wahi su yawre. Thoi, yamna phasaye, aige koina se, ya bro. Ingna phasay ha. Nupi na su rasi layba sidi as. Akhang thamoy se mahilangi ko. Nung simalin na sakto. Kaino sibo kaya da phasay no ni. Thamoy gase mahilang haliko. Sigumba comment na hena ngamlap yawrami. Ngan ba idum karae. Mayam dagi marakta bad comment amasu yawre. Nupi ni na mathungok tabi mali. Kaino nupa marak sida ingna insa chingaga laygi di laytadana. Ngan ba machinda sole. Elabani. Sum parakpada mayamga manadaba comment amasu yawre. Thabak waliko macha thoibe. Maming dusu Korean marul da thammi. Ngan bana khalibana loya ni sini. Sum dasu chap manai loya su yenglambadai hojiki comment tu urure. Kaino akhoi sigi manadaba se asengbu gi lichilbo lauge kaina khali salo. Ai irailaina di fangaloi hei. Ngan ba kanna yengli sonda sakhi tanja yengduna mapanda thoklaklaga loya hoigi romda hek yengbada akiba fanglaba laifadibi ama laktana langsile aduga cheng khara sanarai kharaga langsillaga manungda hatu changke mayamdo chakcha doigi kaunarakle nganbusu yauna dining table duda chakdo chadoigi tawri mapandagi laubagi khonjel ama tare ki buki zaine migi mungda potsem tawriba mise aidi munna khangi yam thuna thoglo la noi mungne munna khangi ko Rina hana jenthoke mathangda Prinsila aduga mathang mapanda loina thoglei Rina sauna Puja karino nangna harido ingna chikna leibagase haitabagi waro yamna khataningbagi waraba Puja yam sauna masu khumlei kaino khataningba kaide noina tawrise akhoi khangje uje siro si kaino namito mun yengune si kaino ba paiba buki zaine yam thuna lawtho lawko Rina haifet mamit kado lawthoga yengi aduga sigumba third class ki thabakse akhoi na tawramni siro nangna hairise sigumba sidine noina pamda tawgadaba khangabra imung sigi wari dane napam kaidi kaino nangi napamdi kayam jugo chagi ha Milina machobi suwa ngangbada khara kantharaga ngangbiba phai Prinsilana nang kai khangge angangna tumina leiba haitro ahangi warida nakhu thinjilakano thinjilibana khoto thudek biura ha ichedi yaujre he cabin crew na aphau sabi oktabili chachatpi nupa oktabaga loina bi Prinsila tingpali nangido ai bu sitabani ne ai oktabili chachatledi nangona kana na haige nangu hobraba nangdauna celebrity ne na nupa na haga thakchadana leibado ai malurabo he celebrity oktabi Kendra marak thatlaga wangang lei ngasi sumaina tawri base tajo nang nani ko nang aphaba midi na te nang Lupana kaino ha angang nang na sabing ngang lido nang yam na phaba miro nang bu aigi nang ganda chawrakhiba aigi Kendra duro nang di mayam babu hatna ba mini nang phai haidori bro Phagi dagi ngasidi khutfauba yaunarakpa yabagi fibamda leire Tonauga nautongadi mangolda famlaga Hoima makhoi gilanse loidedako Puzana noina chopagi sangda imau phauba chopa natro phana bohotna banatro kana khangni potsem tawraga icha singa hollaga noina imaudo launa bohotna ramba Rinana imaudi noina ni ne phana bohotna ribase hai mapa hatpi nangna hatkhibo oiramni ikubokto nongmada khangson sonjin khibado chingbu chingnare ine Puja prapap sangsilaga Rinagi masam lamna ka phuire nang khangbro ha nang khangbro Rina sohalle Prinsilana hairaga masu yauna puja bulaktana chingbada Rina hoi kisumangda uplaga tusilae soro hek chingbani onthokna su sathikre Mili su changsilaga Prinsilaga Rinaga gi masamdo mana amuk laktana haidatle ngan baloya kumtharaklaga gam changsilae tonaw machinda Oh, pare
moina soidana khamkhrani. Kendraga lupagasu khut yaunaraglabani. Nganbana hana yawi mafamdo adubu tonawgi wakhal onana Kendrabu chinglaga makoigi romda laktana inke. Kendrasu ahangu isilakle. Sumangduda tukhe. Loyasu nganbatamna changsilaklaga kinna thinke. Nganba yam sauni yinglaklaga. Hey, nang yaktakti imungse ihena may salangin eh. Kanade, uhiridaba posakta angam gano. Lechilde ay ngalawrani. Mahadi supnagi aygi khangaba. Loyana, iyambo hini yamno mo ido. Ina kaya khunbada iyambo hini akoidagi kaisu hendabra khalli. Kande, nang nangamle nang nalawjo. Ay nangamle ay nalawni. Hairaga nganbagi maithong maya khasik naksilaga. Nang syuk santawni. Angamba nalawni. Nganba kaklap. I accepted your challenge. Nganba mama hoida onsilaga lawri. Karigumba lechilbo aikoigi yumsigi yumburimbi ohinba ngamlaba. Moy pori. Aduga moina aikoigi makhada leiba tabani. Karigumba aikoi poraba. Aikoina moigi makhada leini. Laoima changasi. Hairamlaga makak asangbado gamgam thanglaga changke. Tona momit ka lauthoklaga yenglaga lei. Sakhi mamontawduna masu tapna nganbagi matungda changke. Atay dusu magi thokpa loina changnaragle. Puzana. Miyusitabaga saradana sala. Samgase loy phariba. Milina. Phari ima as. Maise naine. Hekta thinjilakpo hane. Samsibu hekta laktana phoikimi makhuini changlaga. As loy kele haiwani. Hangchitki party dane moidagi hengena khali kansida ina. Kendra mayadu yengi. Sidi nomledana. Angang mingamba hekta widana. Makhura ingonda illadana sala. Loyana. Dabangan do soli jimsalo kanaro. Hairaga kakre Kendra solawi. Kanmanina nangdi.